अहानबदा लिसिप्रिया कांगुजमना माकी फेसबुक पेज थगलप ओरोल खतंग मैम शेयर तौजरमगे यामना नुंगाई ngasi UK की निंगथौ किंग चार्ल्स मार्च की कुनगमापन उननब बाटो लाकपदा हाइना पोस्ट थगत पिरई अदुग मैम पुना अनोब अपडेट ngamina सेम चैनल सुगी मेकेडी की मैंग फम थमजरी मणिपुर टॉप चैनल की मेकेडी की मरुइब पाउखरा मैम थमजगे डिस्ट्रिक्ट हॉस्पिटल कक्सिंग साननब लुपा करोड़ यांखै होमदग पॉइंट कुंथ्रागा मंगा सैंक्शन तरokle रामेश्वर डिस्ट्रिक्ट हेल्थ सोसाइटी कक्सिंग सिंगदुना एडोलसेंस हेल्थ अमदी RKSK की मतंगना पुना खंगमिनबगी थौरम अमंग असि कक्सिंग म्युनिसिपल काउंसिल की कॉन्फ्रेंस हॉल दा पांगथोखरे थौरम अदुरा कक्सिंग AC की MLA M रामेश्वरना अथोब मिथुंग डॉक्टर TS राजेन CMO मिशन डायरेक्टर डिस्ट्रिक्ट हेल्थ सोसाइटी कक्सिंग ना थौरम मपु लोइनना UPHC कक्सिंग की MO इंचार्ज डॉक्टर P रॉबिन अखनब मिथुंग ओइना सरुक याखी कक्सिंग डिस्ट्रिक्ट हेल्थ सेक्टर मथौ तौरिबा डॉक्टर नर्स आशा अमदि अंगनवाड़ी वर्कर्सिंगना सरुक यादुना पांगथोकिबा थौरम अदुदा अखंग हैसिंग ओइना PDHNO कक्सिंग W हेमावतीना इंट्रोडक्शन टू एडोलसेंस हेल्थ एंड इट्स इंपोर्ट्स हाइब हिरमदा RKS की कक्सिंग की DNO डॉक्टर E किरणना एडोलसेंस हेल्थ प्रोग्राम्स इम्प्लीमेंटेशन एंड इट्स रोल आउट हाइब हिरममदी RKS के कक्सिंग की काउंसलर L उषा किरणा RKS के रिपोर्टिंग की मतान वांगखी थौरम अदुर अथोइबा मिथुंगी वोरोल पीरदुना MLA M रामेश्वर माकी वोरोल पीरदुना फोंदोखिबदा कक्सिंग डिस्ट्रिक्ट हॉस्पिटल साननबगी दमक लुपा 53.35 करोड़ सैंक्शन तौरक्ली प्रोजेक्ट असी स्टेट लुपा करोड़ कुनगमंगा खक थागने हैना तौरमदगी माकी मैकेदगी कन हाइजदुना लुपा करोड़ निफुगमंगा की ओइना थाखी अदुबु डिस्ट्रिक्ट हॉस्पिटल साबगी लेआउट प्लान येंगनरुबदा यारोय हैना हाइबदगी माकना दिल्ली दा सतुना तकनरुबदा लुपा करोड़ 53.35 सी सैंक्शन तौबिरखिबने असिगुंबा फैसिलिटीज असी साबा मतमदा ट्रेनिंग कंपोनेंट्स ह्यूमन रिसोर्स डिपार्टमेंट्स HRDC फजना यहनबिगदबने मदु नत्रबदि अफब मेसिन फजना लैदुनसु सिजनगदब मियदुना लैत्रबदि मदुगी कानब फंगलो हैनसु फोंदोखि अतोप पावमनमो समुगी अटैक सिंगदा मियनि सिरे वेस्ट बेंगल की झारग्राम डिस्ट्रिक्ट समुगी अटैक सिंगदा मियनि सिखरे हैन पुलिस नंगसि फोंदोखरे लैखिद्रब मिय सिंगदुगी ममिंग सुजित महातो अमसुम नमिता महातो कवि हैन फोंदोक्लदुना पुलिस ऑफिशियल सिंहाइकी सुजना झारग्राम डिस्ट्रिक्ट की इंदखरा खुंदगिने मसुम नमिताना बलिया खुंदगिने मखोइना हाकी सुरजितना नुमिदांग पुंग निपालम ताबदा थबक सुफमदगी साइकल अमा तोंगदुना उमंगी लंबी अमा फावरगा मयुमदा हलकपदा समूह अमन अटैक तौरकपदगी खुतक सिखी नमिताना ngarang numita maki mayum manakta atopa samu aman attack tawrakhibani amadi marks kudak sihen su makoina phongtokli samugi attack singa duna maram oiduna khun singa dugi miya marakta mi paina ba pokale haba wafam su official singduna thamli atopa pawmana indo nepal border gi bangladesh fare belit oibase sang yauduna india ra sanglakna ba khona khiba sahi kunthra ga tre suraba bangladesh masam uttar pradesh ki महाराजगंज डिस्ट्रिक्ट की इंडो नेपाल बॉर्डर की फारी है सीनियर पुलिस ऑफिसर अमनंगसी फोंदोखरे महाराजगंज की सुपरिटेंडेंट ऑफ पुलिस डॉक्टर कोस्तुपना फोंदोर की मतुंगिना बांग्लादेशी अदु ngarang डिस्ट्रिक्ट की इंडो नेपाल बॉर्डर लेबा निस्लाउ एरिया दगी शस्त्र सीमा बल अमसुम पुलिस न फाबने फारब बांग्लादेशी दुगी ममिंग बेजोय मोलाल कवि हैन फोंदोक्लदुना एसबी नाइकी माक बेलिट ओइबसे संग याउदुना नेपाल दगी इंडिया दा संगलकनबा होनरम किबने माकी मसक केस म लखोटपगा लोइनना इंटेलिजेंस ब्यूरो दा पाउपी खरेनसु एसपी न मखाताना फोंदोरकली अतोप पाउमना बोम्बला साफम दा मैसाकपदा अहुम सिरे वेस्ट बेंगल की साउथ 24 पगनस डिस्ट्रिक्ट लेब बोम्बला साफम अमदा थोकिबा असौब मैसाकपगी थाउदो अमदा मिये अहुम सिकरे हैन ऑफिशियल सिंगंगसी फोंदोखरे ऑफिशियल सिंधु की मतुंग इन मई सापगी थाउदो दुंगरांग नुमिदांग कोलकाता लोनबद लेबा साउथ 24 परगनास डिस्ट्रिक्ट की महेशला एरिया दा थोखिबने बोम्बला साफम अदु भारत हाती कौबा अमगिनि हाइनस फोंदोक्लदुना मखोइ नाइकी मई सापगी थाउदोक्तुदा भारत की लोइनबी लिपिका हाती सै यांखैगनि थोय मसानुपा शांतनु सै कुनगनि थोय अमसु मखोइगी युमलोनबदगी अलोदा सै तरागतरे सिखी फायर सर्विसेस के मिनिस्टर सुजित बोस ना PTI दाकी थाउदो की मतुंग बोम्बला सफम अदुगी मपु भारत हाती फारे थाउदो की दायित्व ओइरिबा अमत लेमना थाबा तौरो हैनसु मिनिस्टर ना फोंदोकेनसु पाउक्सना पलकली अतोप पावमदना मुंबई इंटरनेशनल एयरपोर्ट ता DRI ना लुपा करोड़ 10 की हेरोइन फगतखरे अनि फारे महाराष्ट्र की मुंबई इंटरनेशनल एयरपोर्ट ता
Directorate of Revenue Intelligence DRI na lupa crore humdra gi heroin fakat pagaloi na miyo ni safari haina official amana ngasi phongdokre DRI gi official duna phongdorak pagi matung ina akangna ba pau phangmodigi numaiju numita Ethiopia gi Addis Ababa ki Mumbai gi Chhatrapati Shivaji Maharaj International Airport thunglakhiba passenger ama DRI ki official singna sek tokhi sek tawudur passenger adugi bag ta lolaga purakhiba heroin kg 9.97 phangkhen sumana phongdokhi official dunaki passenger adu wangpang tawudur lupa crore humdra rom gi oigadaba heroin du Mumbai city da leiba hotel amada miyoy amada sinakhibani haiba khangmangki matungda drug tu launabagi damak hairiba hotel adu lakhiba Nigerians masama DRI gi official singna phaki haina makna phongdokli Maunai ki Nigeria masa adugi yumdagi su cocaine amasum heroin khar phangki makhuya ni gi mathakta narcotic drugs and psychotropic substances NDPS eki makhara case malokot pagaloinana hauzu makhata na ticket pagi thabak sathari haina so official duna phongdokli maraksida Mumbai gi Bandra Kula complex area dagi anti narcotic cells ANC na miye uhum lupa crore tara henbagi phidron ga kona na phare haina police na ngasi phongdokre police official amana ki ANC na acquisition adu ngarang Bandra East Laiba BKC Fire Station manakti phabane makoi dagi lupa crore taragi mathakta oigedaba phidron kg manga hena phangkhen suman phongdokli acquisition adu gi mathakta NDPS eki makhada case ama lokhatle haina su phongdokladuna official dunaki case asiga mari leinaba miye khra su phana bhotnari haina su pausna palakli makha satharak poina topa pau khra namu TTP gi issue khananaba Afghan Taliban gi mihit kangbu lona Pakistan sakhi report February 22 the Pakistan gi Defense Minister Khawaja Asif na Afghanistan gi acting first Deputy Prime Minister for Economics Affairs Abdul Ghani Baradar unakhibagi saktamni Afghan Taliban gi intelligence amasum security officials sing yawa mihit kangbu ama Tehrik-e-Taliban Pakistan TTP ga mari lainana Pakistan gi nungnang basing ko na ba lambi ama khanana ba handak lona Islamabad sakhi han suleba poponumita media gi report amana phongdorakre General's Directorates of Intelligence ki head Abdullah Ghazanabina lusingba mid levels delegation ama TTP gi matana khanana ba Islamabad sakhi habisi asumbani haina Kabul da Taliban gi lusingba singna su phongdok hen su express tribal pauksi naiki mamang thada Pakistan gi Defense Minister Khawaja Asifna lusingba high powered delegation ama Kabul sakhi TTP thingnaba Afghan government pakhaliba thabak sigi matang sawrakpa pau Pakistan gi mute kang bodu tamki Asif khongsatna Inter Services Intelligence ISI gi chief lieutenants generals Nadim Anjum Foreign Secretary Asad Majid Khan amasum search the affairs to Afghanistan's Ubaidur Rahman Nizamani amasum Afghanistan gi damak Pakistan gi akhanaba mute Muhammad Sadiq yawi Adumainamak Pakistan gi mute kang buodu Afghan government na paikhat pagi thabak sing aduda pen khidi amasum hena kan thabak sing paikhat pagi apama phongdukhi TTP leadership ki lefam sing gi maramda proof singaloinana Pakistan Afghan Taliban leadership ki yanakhi Express Tribune Pauksi ki matungina Islamabad leiriba manungda Afghan gi mute kang buoduna mari lainaba authority sing security gi phibam amasum TTP amasum kang buo sigi makhata leiba sing gi leiba ki matangda khanakhi haidi English ngani ka kun ga mathoi gi August thada Afghanistan saruk am pairaba matungda Afghan Talibana TTP ga mari lainana Pakistan gi nungnang basing ko hongani haina su Pakistan asa takhi aduba asa adu gi ona taina ber TTP gi attack sing hengalakli Afghan Talibana TTP gi mathakta thabak paikhaning driba gi maramdi militants group asigi fighters sing Islamic State group ta yawkhibi yai haibigi akiba Afghan Taliban lai ani suba maram Afghan Taliban amasum TTP gi wakhalon samane United States na lusingba foreign forcing gi mayokta makoina misang oiduna lanthengnaki Afghan Taliban gi wakhalon manaba masum Pakistan Taliban haini su khangnaba TTP 2007 da tuan militants kangbu singi apunba ma oina simki TTP gi panamdi Pakistan makoina athranba Islam gi akan maniam sanhanbani Afghan Taliban government pairaba matungna TTP tanthokuna makoi gi lambu Pakistan gi mayokta sijinaba thinglakani hainasu Pakistan asa tawki dubu Afghan Taliban Islamabad ga mari soknaba su TTP bu tanba pandabugum tawi Pakistan government amasum TTP ga santi gi wari sanaba mamang saida arem bata khraba matung Pakistan TTP na hingsa gi thabak sataba hengalakli
TTP na Pakistan government ki security force na taunaba 6 fair November kungani pa na formal oina loiki. Al-Qaeda ga naknai haina thajanaba TTP na Pakistan tongan tamthibi attack mayam satakre. Makoy na satakiba tamthibi attack singi manungda English ngani ga mapanda Army headquarter satakiba attack military base sing da kapsin ba masum English ngani ga nipanda Islamabad ta Marriott Hotel da bomb pakayan kibiyawi. Amas Nobel Prize pangkrabi Malala English ngani ga taraga nithuda TTP na attack tokhi nongoi maru panduna sokpadigi mahak military hospital da Peshawar pokhi kona London da puduna lainki use fazai nungsup ki wakhalon chenmi nupi masa amani haireduna makbo hana ba tawbuni haina TTP na phongtokhi English ngani ga taraga mari ta Pakistan gi Taliban lebak sigi awang nong sup thangba saruk ta leiba Peshawar city da leiba army public school sang lagi attack tokhi amasu mahairoi samaga kontra kam to yauna yamdrabada miyoi samaga yankai shikhen su pawsi da makata na phongdorakli Makasa tarakpo na to papawamna China gi President Xi Jinping na Russia Japan gi Prime Minister Kishida na Ukraine na thungkre March kun mathui da Kremlin da Russia gi President Vladimir Putin amasum China gi Xi Jinping oi amasum Ukraine gi Busa town da leiba mass grab amada Japan gi Prime Minister Kishida yet China gi President Xi Jinping numit humni gi khongsar amada Russia ra thungkraba pungkharagi tungda Japan gi Prime Minister Fumio Kishida laiba ko numit khangaudana Ukraine gi kunung kipta thungkre makhuyani maki khongsar sina Moscow na Ukraine khudum sananaba landabe gi matangda maru oina khanagani Japanese national broadcaster NHK da satkiba NHK da utkiba footage da Ukraine gi official singman miyoi kharana ngak senduna Prime Minister Kishida na Kip Central Station ki platform na satpagi saktam utki Russia na sataba lan gi sathing Ukraine kunung da phangdri lebas ki nongpok thangba saruk ta maru oina sui Asia gi lusing basing sina Kiev amas Moscow da satliba sina Ukraine da tha tarag homdoiro suraba lan sigi mayon hongani hongloi asingba khangdri dubo kilometer 9 miles samga lapnana wari sanari bising asina lan sida international diplomacy da piba saitheng adu le lan asida yengthinariba party singi maningda lebak mayam mathang lepli me thar group of 7 gi chairman phampai ga doriba Prime Minister Kishida na Ukraine gi President Volodymyr Zelensky lebas gi kunungda unagani Sapmanana China gi President Xi Jinping na Moscow da President Vladimir Putin gi wari sanari Kishida na sakol sunumiki ayukta Tokyo da handringai mamangda Poland na satuna President Andreza Duda ga su unaga balairabasu maki khongsat asigi matangda akopa marol phongdoktri Kishida na President Zelensky gi lusing makhada mamalaiba ngak sinanaba songthurakliba Ukrainians miyam gi thawna amasum khangmakan masu ikai kumna utkani amasum Japan gi head amasum G7 gi chairman oina maki Ukraine gi damak hanba leitana support tawi have utkani hansu Japan gi foreign ministry na Kishida gi kip khongs ka mari leinana phongdokhi Russia na landaduna amasum namfu tawtuna status ko hongna basathaba nakalna mati gi oiba thabak singbu Kishida na yaningda utkani amasum rule sing the yumpam oiba international order ngak senanaba maki wasak amuhana lauthokani hanis foreign ministry gi sirol adu haidi Ningthou ko abu numita Putin Xi Jinping bu Kremlin taran okhi sakti leba ane sina Xi Jinping gi numit ukhumni gi Moscow khongsat asibu loiba naidaba maru mapang oibagi mari hena sethananaba khudongchaba amani haina phongdokhi leba bu numita Russia gi Prime Minister Mikhail Mishustin unabara Xi Jinping ne China gi one belt One Road Regionals Initiative ki awang bathaki mifam ama yaunaba sai asida China da laknaba maana Putin da baton tawkraina phongdokhi China gi One Road Regionals Initiative na economic cooperation project singi kuthangda Beijing gi ithil santokna bohonari Xi Jinping na Putin bu China da laknaba baton tawdringi mamangi numita International Criminals Court na Putin bu war crimes sathibigi maral siduna phanaba arrest warrant issue tawduna malem da mark mingsa thianki Russia na su China na su International Criminals Court ki jurisdiction khangande United States natraga na Ukraine bu sakhangde Kishida na Ukraine thungdringai New Delhi da maana Prime Minister Narendra Modi unakhi masum rule ta yumphamoiba international order ngak sinanaba masum Russia gi anthingba mating pangnaba lebak singna taksin khiansu pawsida supalakli atopa pawmana Pakistan gi hanagi Prime Minister Imran Khan terrorism case ani da bail phangkhre Pakistan gi hanagi Prime Minister Imran Khan maki mathakta lokhatpa terrorism ga mari lainab case ani yauna case ahumda Lahore High Court gi laipa pokonumita bail phangkhre
Mamang sayol Islamabad judicial complex mapan thokiba hingsa ga mari leinana maki mathakta terrorism case ani lokatki. Justice Shehbaz Rizavi amasum Justice Farooq Haidarna sab judge ani ki bench amana Pakistan Tehrik-e-Insaf PTI Sip Imran Khan terrorism case ani the March 23 phawa protective bail piki. Tosa Khana case ke mari leinana Imran Khan Lahore High Court ki Justice Bakir Nakti ki mamang lepki court na maku mathang lepa phawa bail piki. Khan say humdrana case ama hekta ke mari leinana court ka bada maki oin issue amata leite dubu mana court ka ringi manungda government sarang na ba phima amada thukaloi da banaki. Pakistan PML and Lucing government laklaba matung hoki tha taramato isida PTI gi sip ki mathata lokat pa case masing puna samaram sure. Mamanga mana da mawna leba ko konumita makna Lahore leba ma ki Zaman Park residence ki Lahore High Court phawa lak matamda party ki worker amata loina kidi. Law enforcement agency na PTI workers sing namthana pathabak kanhat khraba matung party asina party ki chairman galoinana worker mayam ama Lahore High Court thab gi lalong hongki. Punjab amasum Islamabad police na province ki tuan ba mafam singdagi PTI workers sangwai hena phakre. Police naiki pharaba PTI workers sing adu handak Lahore amasum Islamabad ta thokiba hingsa gi thakdok sing mari leinana phanaba thiriba mesini. Tosa Khana case ka mari leinana hearing yaunaba Imran Khan Lahore ki lebak sigi kunungda thungba matam thangja numita Islamabad judicial complex mapana ma ki supporter singa security force sing akan momong unabadigi thawdok thokraba matung magi matakta Islamabad police na lokot khiba terrorism case aniga mari leinana mak lebak kunumita Lahore High Court ka khi Punjab province ta Imran Khan ki matakta lokot ba case punamaki akopa marol kaunaba haba wokat amagal mari leinana mak lebak kunumita Lahore High Court ki justice Tariq Salim Sheikh ki mamang lepki Punjab government judge ki order thuwa ki amasum Lahore leiba ma ki Khan mayum de attack tawki amasum police attack manungda yum aduda mathanta leikibi ma ki loina bida akitu jungba pon ki hena su Khana justice Sheikh tawki ma ki Zaman Park residence police ki operation sathabal lepnaba Lahore High Court ki order thugai bagi dama Punjab province ki caretaker chief minister Mohsin Nagavi amasum Inspector General Police ki matata case ma lokatnaba police to order pinaba ma na court haijaki Imran Khan Prime Minister oiringi matamda phangkiba maltangba khudangari ama yauna khudol posting Tauksa Khana kauba state depository dagi mamal hon leiraga mamal tang amuk yonuna sindong sa khen sumagi matata maral siri Tauksa Khana dagi leiba khudol posting yon big akupa marul phungtok tabi da mamang sai gi October thada Election Commission of India na makpo disqualify tokhi Mana lebak sigi Prime Minister oiringai da phangkiba khudol potsing yuan bigi dama criminal law singi makha da mabu sairak pinaba Election Commission na kona district court wokat ama thangaki English nga magsama pan go humdra ga mari da hangkiba Tauksa Khana asi cabinet division and administrative control makha da leiba department ama ne masum atai government singa masum state singi head singa masum foreign delegate singna leba sigi ruler sing Parliamentarian sing amasum bureaucrat amasum official sing da pirakpa atam khudolpo sing department asida thami Imran Khan mamang si April thada no confidence vote amada maithi widagi prime minister gi phamdagi lauthoki no confidence vote adu Russia China amasum Afghanistan gi matang mahana maning tamna foreign policy gi phidep sing lobagi damak mabu target tawnaba US na lusing laga laktu na ban hena ma maral siki Prime Minister ki phamdagi laktokraba matung Khana election ngana pangthokna demand tawduna lakli adubo Prime Minister Shehbaz Sharifna Parliament ki sahi manga gi tam mapung phab gi election pangthokani haibagi phirep hongba leitri hainasu pausna makhatana su phongdorakli